Drivergi Jiribam da Toilet leitabagi awaba mayoknei amadi body truck singi parking zone leite hairiba si laibak thibani haina all Jiribam road transport drivergi union phongdorakli AJRTDU ki president in Sadananda Maitaina phongdorakli SKTV ki Jiribam paumi rosimala sangakpam nangarang National Highway 37 Jiribam Imphal lambi da cheliba truck singi driver singna thengnariba kudongchadabagi pau hapluraba matung ngasi Jiribam ki Babupura da leiba AJRTDU ki office da pangthokpa paugumpham amada mangna haikibada Jiribam mayondagi hauduna lengang pokpi khul faubada tongan ba toilet kya thambaga loinana lanai toilet suleiri parking area sisu tanker gari singtagi oina thamba nate body truck khudingna Jiribam ki leiriba parking zone khudingda khamningba mafamda khambada haujiksu atingba leite adubu bullet truck singi oinadi samu punbi gularthol da leiriba parking amadi oil tanker gi oina kamaranga khuning thekta leiriba parking asida khambinaba driver singi pungning singchinki makata na hai yuni nasana ngasi forward driver singi awaba da saruk yaduna lakpagi saruk moina haujik tholi beira ngasida National Highway 37 paring asigi kuki taba khun manakta maitegi gari yaraktaba matamda selcherdagi pat leiraga thinduna gari semlaga purakna naba hotnabana jingba sing tawtuna lagle makata nasu tawkigani asida driver singna tawhaningba amadi khangadaba leirabasu union ga office da laktuna tanaminaduna Manipur miyam gi seba tomina se haiki driver ising now singi marakta akoi lengang kokpi dagina akoi hilgar kamanga singi marin jidaida betin gi awaba driver sing namayo nari lamang kumang da khong hami manam maha amadi leka gi complaint tagani amadi sai driver akoi bu handana mini yengbigani haibudu adom karinta handana yengbudu wafam leiroi akoi masima ahan number 1 point da adom aina thamjariba lengang kokpi dagina bulathon bawgi manungga leiba ritin jinga sidaida sangbiu aduga amu bulathon yoro matongda public toilet leide sangbiragana akoi na haijariba altraffic ki hoje akoi na go down lampakta parking tawduna leiriba ritin jinga sidaida any makhal gi driver sangaga ritin tawbiu ufun marakta sa ising saba adu nong ching marakta le khomena makta leiba nuai tabdu gi damakta ado madong gi nuai na gi dongta akoi na thamjariba parking sida gari thaujan biu aduga sa ising सारगा नुआइना पथा बिरु मतुंगा अदोंगी चटपगी टाइमिंग दु योरकांदा गाड़ी से थौबिउ एफसीआई गी गोडाउन पार्किंग दा थौजन बिरिबा मयाम ड्राइवर पुना मकिनी अदना मियाम पुना मगना हाइरिबसिंग असिदा थौजन लगा नुआइना मियाम गी सेवा तोगो फंगो नंबर दु ओबिउ